थांगदब मफम मधुदा अगांसिंग काखत किदरम सुजरी अमसुग लोजना गैलरी का फंगिबा अखोई फील्ड रिपोर्ट को तौरपकी अखोई ममी ताद्री लोजना अखोई की खनरिबा ट्रॉफी हाई दी बेस्ट डिसिप्लिन हाई ट्रॉफी असी अखोई क्लीननेस एंड ब्यूटिफिकेशन की निमित्त की अखोई डिसिप्लिन कर्म हेलो हेलो हौजुक असा हाइबदी वांग्ब्रेन अमदी थांजिंगिदी हौजुक फावबा अखोई लाक्ट्री अदुगा वांग्ब्रेन पना अहुम सुबदा मार्जिंग पना मरी सुबदा कंफू पना अखोई हौजुक ग्राउंड रिपोर्ट तौद्री अदुना अथुना गायंगाप लेपिनबा वांग्ब्रेन पना की वॉलंटियर अमसुंग थांग असिदा कोई वॉलंटियर्स ना कोई मार्च पास चक्पा होरप मतमदा नोने सिंजरे अमुदान सिंजरे मदुदी अखोई पना मरिमकी लेकिबा कोई मार्च पास की दो नंबर दी साइकल लेबा तत्रे अमुकान सिंजरे मदुदी अखोई पना मरिमकी उचे चावबा कोई मार्च पास tapi nama di cycle leba educational yawi lagi para mari makni ame itu ada sesuatu yang kalau diberikan itu tidak guna apa yang kuliah biasa lah sebelum saat dia lagi nama kita apa yang dua nama di cycle masih lagi lagi jadi komisi tahu yawi lagi kalau kibelik dah election biran lagi nama kita organizing committee ki makai lagi election jadi अखोई मार्च पास की का खुलजरीबा कंटिजेंट की मुहम्मदा की माइकैदगी पुलिस सिंजरी मदुदी अखोई मार्च पास मरापाही Tahu pernah di Malaysia, masuk maju pernah di Malaysia sudah. Ayo bapak berjalan lagi kita ada. Macam mana? Kalau kita kali ini sendiri.
lakpiraga ani subuda Thanging Panagi Maira Paibi ahum subuda Tabu Panagi Maira Paibi loina mari subuda loina masigi matung tarabada mahapa open ki oina Thanging Panana ahamada lakpigani ani subuda Wangwel Pana Chingsubani hariba kasimat saliba akogi ahanba ani suba ahum suba mari suba si akogi lakadori Pai Punamak amasung committee holder Labiriba Lojana Clubki yet Hoida Pabiriba Pai Punamakna Agona Sariba Tinglay Volunteer Singna Chempada Yam Awama Mayuk Namana Manam Oilaga Pai Punamaku Topiba Pai Punamakna Sai Sana Adona Sariba Tinglay Baru Baku amasung kalau makuna sigma pai puna magdas bida langtuk pulak na mahai na du koluk na nisik jari. Yakai Matun Suba Annual Sports Festival da for the guest athlete का हवा for the boys and girls की for athlete team ना मध्य की for the और checking लोगों की rehearsal अच्छी दा यावशो गनी अभी अपन वक्त पता की मेरा फायदे से मुझे गर्ल्स की टीम ने यावशो लग रहा है Kamata Trepiara, some of the Barandi, Lakadovi Babu Mayorski, open, men's and women open, he can hear me on Laga, Hokatan from the world of the water, Aduna by Trepiana, Wako Kamata, Hamatum Biraba, Vishaka.
ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯔꯤ ꯃꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯀꯟꯇꯤꯖꯦꯟꯁꯤꯡ ꯑꯗꯨ ꯀ꯭ꯂꯕꯀꯤ ꯏꯟꯗꯤꯌꯥꯟ ꯇ꯭ꯔꯣꯐꯤ ꯒ꯭ꯔꯥꯎꯟ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯊꯝꯕ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇꯤꯖꯦꯟꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯋꯥꯒꯅꯤ ꯑꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯎꯄꯥꯏ ꯂꯩꯕ ꯃꯇꯝꯗ ꯍꯦꯛ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯪꯒꯤ ꯋꯥꯔꯣꯜ ꯀꯃꯥꯟ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯂꯧꯔꯤꯕ ꯊꯥꯡꯖꯤꯡ ꯃꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯨ ꯃꯅꯥꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯞꯐꯝꯂꯔꯣ ꯑꯗꯨꯝ ꯈꯔ ꯀꯞꯁꯟꯕꯤꯌꯨ प्रोग्राम अखोगी इतन खबर अंजिन लेरगा निमित्तुदा तौगदबा नतबा अखोई गसी अखोगी मांगदा बिरिबा अखोगी फजरबा क्लब की गैलरी इनॉग्रेशन की प्रोग्राम खंगलाई बनिना अखोई मथंग नावना मथंग नाइना अखोई हजिरके बदी आई विश्राम लरके मयाम पुनमक्की वना मयाम पुनमना विश्राम की पोषण दे बियो पुरकी न फोन थुला लय अगत्तरी मसीगी फुल रिहर्सल असिदा अखोगी यारी मखै अखोगी हजिक अखोगी क्लब की लंपाक की ममाम थंगदा तारिबा गैलरी पना मरी की मसीना लेकिंगनबा गेंबगी गेंबा नाइग्रबा अदुमगे इनोग्रेशन तौबगी अखोगी सिलेबस तोनबगी ममांग देसन इरिबा शुभम अशोक एमडी अखोगी मैतै कंस्ट्रक्शन की अखोगी एमडी ओबिरिबा अखोगी सेक्रेटरी लोन पीनबी मैम अहम खुआ खुबियो यामना निंथीजरबा अखोगी मार्च पास्ट अभी पुरम मानस खुबा खुबीनबगीदमक्ता नौलना हंगतरी मैम खुबा खुबियो मार्च पास्ट अभी खुबा खुबियो ngasi मैम नुआइना येंबा फंगरिबा अखोगी गैलरी असी अखोगी आइबा अखोगी Chingsubam Ashok na mating pangpekuri masigidamakta अखोगी अशोक पुसु अखोगी आरिबा अखोगी ngasiगी गैलरी संगाबगी थौरमसिदा अखोगी Chingsubam Ashok na wai khara abinabana मैम औसम करी मैम नि कामनसी मसीगी यामना फजरबा अखोगी यांखै निथोय सुबा सिंजल क्लब की एनुअल स्पोर्ट्स मीट की रिहर्सल सिदा मसी अइना ngamjaba khara क्लब की मई अमसुंग गैलरी से साबसिदा इनॉग्रेशन तौबगी अयाबा पिबगीदमक अइना क्लब की थौपुरिबा लैकाई सिबु नुंसिबिदना क्लब सिबु थवाई चांग यावना मतेंग पांगबिरिबा लैकाई सिगी अहलमन इमाइबेन इचेचल मदि फाइबुरुमु कोमो पुरमजरी आई मतम याम सांगना लौजरोय ngasiगी function asi mapung phananaba tawda lairiba lekai sigi miyam punamangna ngasigi haziriba gallery si ki kanaba si lominaduna sports asibu mapung phaba ma wendu hairaga ai matang sida lohanjari Shri Chingsubam Ashok Nasi yang nungai jaraba, amjai peraba, segumba, ori rehearsal hai tare, nakai ni kerak suba, annual sport festival ki rehearsal. Nasi iroi nana, pajaraba pergi, ada lagi su, ada lagi bermain,
ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯒꯦꯂꯔꯤ ꯑꯃ ꯁꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯆꯤꯟ ꯄꯨꯈꯠꯂꯛꯂꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯤꯡꯁꯨꯕꯝ ꯑꯁꯣꯛꯅ ꯃꯤꯇꯩ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯐꯖꯕꯒꯤ ꯃꯊꯛꯇ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯖꯔꯤꯕ ꯂꯝꯄꯥꯛꯀꯤ ꯃꯑꯣꯡꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯕ ꯁꯤꯒꯨꯝꯕ ꯑꯃ ꯁꯥꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯁ꯭ꯇꯨꯗꯦꯟꯁ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯈꯨꯅꯧ ꯂꯩꯀꯥꯏ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯥꯎꯕ ꯑꯁꯥ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯆꯤꯡꯁꯨꯕꯝ ꯑꯁꯣꯛ ꯌꯥꯝꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯊꯣꯛꯂꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯅ ꯐꯥꯎꯖꯩ ꯑꯁꯥ ꯌꯥꯝꯅ ꯇꯧꯖꯔꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯉꯝꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯕꯨꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯥꯔ ꯀꯦ ꯔꯦꯁꯅꯥꯗ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯁꯤꯟꯅꯖꯔꯒꯦ ꯑꯃꯗꯤ ꯅꯥꯛꯄ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯩꯔꯥꯄꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯌꯥꯕꯤꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯑꯁꯤ ꯀꯧꯏ ꯑꯩꯈꯣꯏꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯆꯥꯛꯀꯤ ꯒ꯭ꯔꯥꯎꯟꯗ ꯆꯪꯉꯛꯑꯒ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜ ꯂꯧꯕꯤꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯉꯁꯤꯒꯁꯨ ꯃꯥꯟꯅꯔꯣꯏ ꯉꯁꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟꯒꯤꯗꯃꯛꯇꯒꯤ ꯂꯦꯞꯐꯝꯗꯨꯗ ꯂꯦꯞꯂꯒ ꯂꯦꯞꯀꯅꯤ ꯅꯠꯇꯕ ꯂꯦꯝꯍꯧꯔꯤꯕ ꯃꯥꯔꯆ ꯄꯥꯁ ꯑꯣꯄꯟꯒꯤ ꯐ꯭ꯂꯦꯛ ꯕꯦꯌꯔ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯑꯣꯏꯔꯤꯕꯀꯤ ꯐ꯭ꯂꯦꯛ ꯕꯦꯌꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯣꯄꯟꯒꯤꯗꯃꯛꯇ ꯐ꯭ꯂꯦꯛ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯗ꯭ꯔꯣꯞ ꯅꯨꯡꯁꯤꯕ ꯐꯣꯜ ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯞ ꯑꯣꯏꯅ ꯊꯥꯡꯗꯣꯛꯂꯒ ꯂꯥꯛꯂꯒ ꯃꯥꯏꯗꯨꯗꯤ ꯊꯣꯛꯄꯤꯔꯛꯈꯤꯅꯨ ꯃꯥꯏꯗꯤ ꯊꯣꯛꯄꯤꯔꯛꯈꯤꯅꯨ ꯁꯤꯗ ꯋꯥꯡꯕꯦꯝ ꯄꯅꯥꯒꯤ ꯐ꯭ꯂꯦꯛ ꯕꯦꯌꯔ ꯃꯌꯥꯝꯗ ꯂꯣꯏ ꯂꯥꯛꯄꯤꯔꯣ ꯆꯞ ꯆꯥꯅ ꯊꯥꯡꯖꯤꯡ ꯄꯅꯥꯒꯤꯁꯨ ꯑꯩꯒꯤ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯌꯥꯝꯗ ꯂꯥꯛꯄꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯃꯄꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯍꯥꯏꯔ ꯂꯩꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯊꯣꯡꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯑꯣꯡꯂꯤ ꯐꯣꯔ ꯐ꯭ꯂꯦꯛ ꯕꯤꯌꯔ ꯐ꯭ꯂꯦꯛ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ ꯄꯥꯁ ꯑꯣꯄꯟꯒꯤ ꯐ꯭ꯂꯦꯛ ꯕꯤꯌꯔꯁꯤꯡꯅ ꯑꯍꯨꯝꯁꯨꯕ ꯊꯣꯡ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯗꯥꯏꯅꯦꯃꯤꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯁꯥꯔꯤꯕ ꯒꯦꯂꯔꯤ ꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯗ꯭ꯔꯣꯞꯀꯤ ꯃꯈꯣꯟ ꯊꯤꯜꯂꯛꯑꯒꯅꯤ ꯊꯥꯒꯠꯄꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯦꯞꯄꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯔꯦꯂꯤ ꯅꯥꯏꯕꯤꯒꯅꯤ ꯉꯥꯏꯍꯥꯛ ꯋꯥꯁꯨ ꯋꯥꯅ ꯑꯩꯈꯣই ꯋꯥꯁꯛ ꯊꯕꯛ ꯁꯨꯕ NF ꯇꯣꯞ ꯐꯦꯁꯇꯤꯚꯦꯜꯒꯤ ꯇꯣꯞ ꯕꯤꯌꯔꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯑꯁꯤ ꯆꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯕꯤꯔꯒ ꯍꯧꯖꯤꯛ ꯃꯔꯤꯁꯨꯕ ꯙꯨꯔꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ ꯄꯥꯁ ꯑꯣꯄꯟꯒꯤꯗꯃꯛꯇ ꯐ꯭ꯂꯦꯛ ꯄꯥꯏꯕꯤꯔꯤꯕ ꯐ꯭ꯂꯦꯛ ꯕꯤꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯁꯦꯃꯤ ꯁꯥꯔꯀꯜ ꯑꯣꯏꯅ ꯀꯣꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯅꯨꯒꯤ ꯇꯝꯅ ꯆꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯔꯖꯤꯡ ꯄꯅꯥ ꯑꯃꯗꯤ ꯋꯥꯡꯕ꯭ꯔꯦꯟ ꯄꯅꯥꯒꯤ ꯐ꯭ꯂꯦꯛ ꯕꯤꯌꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯇꯥ ꯀꯗꯝ ꯍꯥꯏꯕꯗꯤ ꯈꯣꯡꯀꯥꯞ ꯇꯞꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯅꯨ ꯑꯁꯤ ꯌꯥꯝꯅꯕ ꯍꯣꯠꯅꯒꯅꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯄꯤꯔꯤꯕ ꯊꯥꯡꯖꯤꯡ ꯄꯅꯥ ꯑꯃꯗꯤ ꯀꯧꯔꯨ ꯄꯅꯥꯒꯤ ꯐ꯭ꯂꯦꯛ ꯕꯤꯌꯔꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯝꯕꯥ ꯀꯗꯝ ꯍꯥꯏꯕꯗꯤ ꯈꯣꯡꯀꯥꯞ ꯂꯥꯞꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯦꯃꯤ ꯁꯥꯔꯀꯜ ꯑꯁꯤ ꯌꯧꯁꯤꯟꯕꯤꯔꯛꯀꯗꯕꯅꯤ ꯄꯥꯏꯕꯤꯔꯤꯕ ꯃꯔꯤꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯌꯧꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯃꯁꯦꯟꯁꯨ ꯕꯦꯔꯥ ꯇꯥꯏꯅ ꯑꯣꯏꯅ ꯌꯦꯟꯅ ꯃꯤꯆꯤꯅ ꯌꯦꯡꯅꯔꯒ ꯂꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯤ ꯃꯈꯣꯟ ꯑꯃ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯀ꯭ꯔꯣꯛ ꯑꯣꯏꯅ ꯁꯥꯡꯗꯣꯛꯂꯒ ꯂꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯤꯕ ꯋꯥꯡꯕ꯭ꯔꯦꯟ ꯑꯃꯗꯤ ꯃꯥꯔꯖꯤꯡꯒꯤꯗꯤ ꯈꯤꯇꯪ ꯈꯣꯡꯀꯥꯞ ꯇꯞꯅ ꯂꯥꯛꯄꯤꯌꯨ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯂꯦꯞꯄꯅꯤꯅ ꯌꯧꯁꯤꯜꯂꯛꯄ ꯊꯨꯅ ꯌꯧꯒꯅꯤ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯀꯧꯕ꯭ꯔꯨꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯑꯒ ꯊꯥꯡꯂꯒ ꯅꯈꯣꯏꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯕꯤꯌꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ
mana hanung ko sa para na yung nabahan na si Flip pari ba Flip biro mari ma sa para na yung nabahan na si maya ikita mo tapos sa para na karamdaman to bro Ojiki tu zaman anak tu kita beri apa ki mamang the experience le ba ai ki now margin para ki take your na shit ki matwalam kira kani lemori ba pana hunda su adu ki zaman na illaga kamina ni oji kadam ta namu to jibo na mari ki kadam ta left right left agar jadi di mana Mathagi dua lama tilak matanda एक बियर पाइबी का मरीना अबेगी लिविंग पोषण दा अबेगी ये की कुएं दो याने थुर्वा तंदा ये की बबोस चिंगी ये की निकान लगी और का सामना रुपा गनी को अगर हाई लोग कोई पना मरीना की थे कसी ये बियर ना अमत तो ना पायरा का अबे वासक लोगी ना अबेगी थोड़ा मसी पंक्तों सुनी अगर ना हाई बा कोई कसी जो अबेगी मालिक पनागी एक बियर ना शीत की थबकता तब होनी We fear that we still take part in the particular annual sport festival 2022 of Citizen Cup in the true spirit of sportsmanship, respecting the rules and regulations of the game for the glory of sports. अबेगी स्पोर्ट दियाना अबेगी स्पोर्ट असी अबेगी अबेगी प्रोमिस तो प्रमतुंदा स्पोर्ट दिया सिंगना मसा मसा की कटिजंगी मपादा तबसाना कंगेगा मसाई लेपी रहंगा लेपी गनी अदुदा किसी अबेगी शिट तकनी का दोन किलो Hogi akwai duk ya bini ba mara paidi amadi upangi puna mangna akwai ki dynamo ki karbai tabani haibadi ishagi maika yadu yebama olaga makha pangna yengani hoji aina khut thiliba maika romsda lona rongani rongi ma khontara kumatamda aduga thok biara puna mangna ishagi mapara sandiraga madi magi mapa semaga don thilalo thok biara khatsakidi bayemu tawgani Jadi kian tabiro, tuan firal lagani, una magna, dynamo tongani, dynamo hai badi, ye talai gani, aduga isha se karam doon gani hai bada, club ki makha pambaronda, aiko ki commercial horonda on gani, jadi tuan ye makho firal gani. Sebya hai chapiro ara, sebya hai chapiro. Kalau ga isha ki mapada, siem saraga masu, dynamo tongani nero. Hoji Shana Ishai Katijan Singatu Club ki Grand ki Hoji Isha Shagi Kopiana Isha Shagi Katijan Singatu Isha Shagi Honda Haibati Pana Panada Tubino Aragami Haina Ogana Kita 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 Jadi ahal pada wakil pada di berapa sih kerja oleh tuhan. Maksudnya mandi pada di berapa sih kerja tuhan.
이것이가 목받기 혹은 단징 전화기 통계나